Manipur President rule chalai rakpa lagiba February ki tang tara humdoida chahi ama mapung farpa loinana anoba lengak ama semba yabagi thajaba chawna leire anoba lengak semlak pa yabagi thajabagi mami chawna tarakli basi ngarang BJP Parliamentary Board na party asigi National General Secretary Tarun Chakpu Manipur ki legislature party leader ki Central Observer for the election oina appoint torpadagini Tarun Chakpu famasi hablakpa loinana miyamna thajanariba lakadaba anoba lengak asigi anoba chief minister oina wasak logodaba amadi Gadoriba lengak asigi niti niyom amasung thabak thorom sing yengsingani hawkhiba numit nini humni asida BJP ki central leader na party asigi legislature amadi alliance oina chaminariba party asigi mihut sing anoba lengak sembagi wafam ga mari ledana aruba wafam khadanaba Delhi da korokhiba laikre loinana BJP ki MLA khudimakna saru yaduna ngasi nungthil pungahum taba matamda BJP headquarter da meeting pangthoklagani hairi thajaba yaba paw amadagi BJP ki chaminariba National People's Party amadi Naga People's Front ki oinasu ngasi Delhi gi Manipur babanda meeting pangthokani hairi masigi mathakta suspension of operation suda leinariba ukizo insurgency group Union Ministry of Home Affairs amadi Manipur lenga ka loinana North East Advisor AK Misra ko unagani hainasu paw sina makhatari National School of Drama amadi Chorus Repertory Theatre ani na kusamnaduna sa tharakhiba kungamanga suba Bharat Rang Mahotsav ngarang Imphal gi Chorus Repertory Theatre gi Shrine Playhouse solution pray Loshin bagi thoromatuda retired IAS Dr. R.K. Nimai National School of Drama gi acting faculty Professor M.D. Abdul Qadir Saha amadi Sahitya Academy Awardee Sarchan Thiamna maruoiba mithunglen sing oina saruk yakhi thoromadu ko mari lenana Dr. R.K. Nimai na phongtokhibada Malem gi oina theatre gi lamda saknairaba laikidraba Ratan Thiamna Manipur gi oiba achoba phida ama kalamthi masibu tungi birolna awangba thakta pukhatnabu honagadabani mahaki mafamda ikai khumnabu utuna National School of Drama na sinduna pangthokliba kungamanga suba Bharat Rang Mahotsav asida mahaki play ani utpa haibasi thagatningai ni haiki thoromadu ko mari leinana Sahitya Academy Awardee Sarchan Thiam na hai Ratan Thiam amadi National School of Drama asi select amagi mamai nama gumbani laikhidraba Ratan Thiam Manipur gi khakta nate malem gi oina theater gi lamda saknairaba misak amani kungamanga suba Bharat Rang Mahotsav asi sahi asigi January 19 da Chorus Repertory Theatre da hogdokhibani hogdokpa numitta mahaki play utkhi amadi ngasi loisinba numit asidasu mahaki play utna loisinli hawkhiba sahi English ni gatara da India da Theatre Olympics pangthokpa ngamkhiba adumaksu mahakna International Theatre Olympic Committee gi member oibana ngamkhibani ngarang loisin-khiba kungamanga suba Bharat Rang Mahotsav ta Ratan Thiam gi play lairembi gi isai utkhi